ꯍꯧꯖꯤꯛꯇꯣ ꯑꯩꯁꯦ ꯂꯥꯟ ꯀꯥꯞꯅꯕ ꯆꯠꯇꯣꯔꯦꯕꯀꯣ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯁꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯐꯥꯎꯟꯗꯔꯒꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯁꯨ ꯂꯩꯕꯀꯣ ꯕꯥꯔꯗꯦꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯕꯣꯅꯦꯝꯒ ꯏꯌꯥꯝꯕ ꯀꯣꯏꯝꯁꯪꯒꯁꯨ ꯃꯣꯏ ꯑꯅꯤꯁꯨ ꯁꯔꯨꯛ ꯌꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯁꯣꯝꯗ ꯂꯩꯔꯦ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯒꯦꯁ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯕꯣꯅꯦꯝ ꯑꯦꯁ ꯁꯥꯏꯒꯤ ꯇꯨꯄꯤꯗꯤ ꯂꯦꯞꯇ꯭ꯔꯤ ꯁꯥꯏꯗ ꯊꯕꯛ ꯇꯧꯕ ꯁꯥꯏ ꯀꯩꯀꯩ ꯇꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯔꯒꯤꯅꯦ ꯀꯩꯕ ꯁꯥꯏꯒꯤ ꯗꯤꯔꯦꯛꯇꯔꯗꯣ ꯃꯥꯒꯤ ꯇꯦꯕꯜ ꯀꯩꯀꯥ ꯁꯦꯡꯗꯣꯛꯅꯕ ꯆꯦ ꯆꯥꯡ ꯀꯩꯀꯥ ꯃꯥꯏ ꯍꯨꯟꯇꯣꯛꯈꯤꯕ ꯈꯨꯟꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯒꯗꯥꯏꯅꯦ ꯑꯗꯣ ꯈꯣꯡꯎꯞ ꯑꯅꯥꯟꯕ ꯑꯃꯁꯨ ꯇꯣꯡꯉ ꯂꯩꯔꯝꯃꯦ ꯁꯝꯕꯥ ꯃꯁꯝꯕꯥꯗꯤ ꯊꯥꯏ ꯑꯗꯣ ꯃꯈꯥ ꯈꯨꯒꯥꯗ ꯌꯦꯡꯉꯀꯥꯟꯗ ꯁꯟꯕꯤ ꯊꯥꯏ ꯁꯥꯏꯖꯁꯦ ꯆꯞ ꯃꯥꯟꯅꯕ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯁꯥꯡꯉꯛꯄ ꯃꯤꯗꯗꯤ ꯏꯟꯈꯠꯇ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯅꯦ ꯃꯊꯛꯇꯗꯤ ꯁꯝꯕꯥ ꯊꯥꯏꯕ ꯈꯨꯒꯥꯗꯅ ꯁꯟꯕꯤ ꯊꯥꯏꯕ ꯀꯔꯝꯕ ꯀꯝꯄꯅꯤꯅꯣ ꯀꯝꯄꯅꯤꯕꯨꯗꯤ ꯑꯦꯗꯤꯗꯥꯁ ꯑꯁꯦꯡꯕꯗꯤ ꯁꯝꯕꯥꯁꯦ ꯑꯦꯗꯤꯗꯥꯁꯅ ꯁꯥꯕꯅꯦꯕ ꯃꯥꯏ ꯃꯅꯤꯡꯂꯣꯝꯗ ꯗꯦꯕꯗꯥꯁꯅ ꯊꯥꯏ ꯑꯗꯣ ꯉꯁꯤꯁꯦ ꯕꯟꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦ ꯂꯥꯛꯑꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯁ ꯕꯣꯅꯦ ꯑꯩꯈꯣꯏ ꯒꯦꯠꯁꯨ ꯔꯤꯃꯨꯠꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯕꯣꯅꯦꯝ ꯁꯤ ꯀꯩꯕ ꯆꯝꯆꯥꯃꯤꯡꯗꯣ ꯂꯦꯗꯤꯁ ꯐꯤꯡꯒꯔ ꯅꯠꯇꯦ ꯃꯩꯇꯩꯂꯣꯟꯗ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯁꯤꯁꯦ ꯑꯟꯁꯔ ꯅꯠꯇꯦ ꯑꯅꯥꯟꯕꯤꯗꯣ ꯅꯪ ꯂꯥꯎꯕꯤꯗꯣ ꯈꯪꯗꯦ ꯈꯪꯗꯦꯕ ꯅ ꯍꯣꯔꯦꯟ ꯚꯦꯂꯦꯟꯇꯤꯅꯥ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯚꯦꯂꯦꯟꯇꯤꯅꯥ ꯃꯥꯅ ꯄꯥꯝꯕꯗꯨꯁꯨ ꯌꯥꯝ ꯂꯩꯔꯦꯅꯦ ꯑꯁ ꯁꯤꯁꯦ ꯇꯥꯔꯒ ꯂꯩꯔꯕꯅꯦ ꯕꯣꯅꯦꯝ ꯅꯪ ꯄꯨꯈ꯭ꯔꯒꯦꯔꯣ ꯀꯣꯕꯤ ꯐꯥꯎꯗꯤ ꯈꯪꯉꯦ ꯑꯩꯒꯤ ꯍꯨꯏ ꯑꯃ ꯊꯝꯕꯅꯦꯕꯀꯣ ꯏꯊꯟ ꯇꯠꯂꯦꯕꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯨꯅꯥ ꯑꯃ ꯊꯝꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯁꯤ ꯌꯥꯔꯦ ꯅꯪ ꯕꯣꯅꯦꯝ ꯀꯧꯁꯤꯔꯅꯤ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯕꯣꯅꯦꯝ ꯁꯣꯝꯒꯤ ꯁꯛꯇꯥꯁꯤꯒ ꯂꯩꯕꯅꯦ ꯁꯣꯝꯗ ꯑꯩ ꯍꯣꯔꯦꯟ ꯑꯁ ꯑꯗꯨꯝ ꯑꯗꯨ ꯁꯛꯄꯗꯤ ꯁꯤꯅ ꯈꯔ ꯐꯖꯩꯗ ꯑꯗꯣ ꯕꯣꯅꯦꯝ ꯅꯪ ꯑꯄꯥꯝꯕ ꯑꯝꯇ ꯈꯜꯂꯨꯁꯦ ꯁꯤꯗ ꯅꯪ ꯆꯥꯅꯤꯡꯕ ꯍꯦꯛꯑꯣ ꯁꯦ ꯇꯥꯟꯊꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤꯗꯃꯛꯇꯨꯕꯨ ꯂꯥꯃꯥꯏ ꯂꯩꯖꯅ ꯆꯨꯝꯀꯦꯗꯤ ꯀꯩꯅꯣ ꯑꯇꯩ ꯅꯣ ꯀꯩ ꯂꯤꯡꯈꯣꯅꯦ ꯆꯨꯝꯀꯦ ꯄ ꯍꯥꯏꯔꯁꯦ ꯑꯥꯕꯥꯗꯤ ꯃꯦꯗꯥꯝ ꯂꯤꯡ ꯍꯣꯂꯥꯡꯗꯤ ꯀꯩ ꯂꯤꯡꯈꯣ ꯆꯨꯝꯀꯦ ꯑꯗꯨ ꯆꯥꯕ ꯌꯥꯈꯤꯔꯣꯏ ꯕꯣꯅꯦꯝ ꯁꯤ ꯂꯥꯎ ꯍꯣꯏ ꯕꯣꯔꯗꯤꯡꯗ ꯂꯥꯛꯆꯕꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯑꯃ ꯇꯧꯕꯤꯔ ꯂꯣꯏꯔꯦ ꯑꯉꯝꯕ ꯁꯤ ꯆꯨꯖꯥꯛꯁꯦ ꯄꯤꯔꯒ ꯀꯗꯥꯏ ꯂꯩ ꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯇꯩ ꯁꯩꯔꯛ ꯅꯪ ꯕꯣꯅꯦꯝ ꯅꯪꯒꯤꯗꯤ ꯀꯩ ꯄꯥꯝꯃꯤꯅꯣ ꯑꯁ ꯃꯔꯨꯕ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯉꯝꯖꯕ ꯏꯇꯩꯃꯥꯒꯤ ꯃꯥ ꯀꯩꯅꯣ ꯐꯝꯃꯒ ꯆꯥꯅꯕ ꯌꯥꯝ ꯂꯩꯈꯤꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅ ꯁꯣꯝꯗꯁꯨ ꯑꯃ ꯂꯩ ꯁꯤꯕꯨ ꯌꯥꯈꯤꯗ꯭ꯔꯥ ꯐꯖꯕ ꯃꯣꯏ ꯕꯣꯅꯦꯝ ꯑꯗꯨ ꯆꯠꯂꯁꯤ ꯏꯁꯩꯗꯣ ꯅꯩꯊꯔꯨꯔꯁꯤ ꯅꯪ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯁꯛꯀꯗꯕ ꯏꯁꯩꯗꯨꯁꯨ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯣ ꯍꯣꯔꯦꯟ ꯃꯃꯤꯡ ꯍꯥꯏꯕꯗꯅ ꯇꯣꯉꯥꯟ ꯍꯣꯔꯦꯟ ꯑꯩꯅ ꯁꯛꯄꯗꯗꯤ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏꯍꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯅꯪꯒꯤꯁꯨ ꯅꯁꯥꯒꯤ ꯏꯁꯩ ꯁꯛꯑꯣ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗꯗꯤ ꯁꯣꯏꯗ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨ ꯅꯛꯏꯁꯦ ꯃꯁꯅꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤꯅ ꯕꯣꯅꯦꯝꯗꯣ ꯁꯛꯍꯜꯂꯅꯨ ꯑꯩ ꯏꯁꯩ ꯃꯌꯦꯛ ꯀꯥꯎꯕꯅꯤ ꯑꯗꯨ ꯏꯁꯩ ꯇꯣꯛꯑꯦ ꯆꯦ ꯅꯪꯒꯤ ꯅꯍꯥꯟ ꯏꯂꯣꯡꯒꯨꯝꯕ ꯏꯁꯩꯗꯣ ꯏꯇꯅꯕꯅꯤ ꯀꯨꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯛꯑꯁꯤꯔꯣ ꯀꯩ ꯏꯁꯩꯅꯣ ꯍꯧꯕꯩꯗꯣ ꯍꯧꯕꯁꯨ ꯈꯪꯗꯦ ꯂꯣꯏꯕꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ
Kanaga? Oh, này. Hꯧꯖꯤꯛꯁꯦ ꯏꯁꯩꯒꯤ ꯑꯃꯨꯛ ꯊꯣꯛꯑꯦ ꯕꯣꯔꯗꯤꯡꯗ ꯉꯥꯛ ꯄꯣꯊꯥꯔꯨꯔꯒ ꯑꯩꯁꯦ ꯉꯁꯥꯏꯗ ꯈꯜꯂꯤꯅꯦ ꯕꯣꯅꯦꯝ ꯌꯥꯎꯕꯁꯤꯗ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦꯅ ꯑꯃꯨꯛ ꯀꯥꯎꯔꯕ ꯍꯣꯔꯦꯟ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯧ ꯃꯥꯜꯂꯦ ꯏꯁꯩꯁꯦ ꯑꯃꯨꯛ ꯆꯦꯟꯖꯜꯂꯒ ꯃꯔꯀꯥꯄꯨꯟ ꯃꯨꯟꯈꯤꯗꯅꯀꯣ ꯐꯨꯔꯤꯠꯇꯤ ꯆꯞ ꯆꯥꯏꯅꯦ ꯅꯉꯣꯟꯗ ꯂꯥꯛꯑꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯣ ꯂꯥꯛꯑꯣ ꯀꯩ ꯇꯧꯕ ꯆꯠꯂꯤꯅꯣ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯆꯞ ꯆꯥꯏ ꯆꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯅꯤ ꯍꯥꯞꯄꯦ ꯑꯗꯨ ꯅꯪ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯂꯧꯊꯣꯛꯈ꯭ꯔꯁꯦ ꯕꯣꯅꯦꯝ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯦ ꯕꯣꯅꯦꯝꯁꯨ ꯐꯔꯦ ꯂꯥꯛꯈ꯭ꯔꯣꯁꯤꯅ ꯇꯦꯁ ꯑꯝꯇ ꯇꯧꯁꯦ ꯍꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯦ ꯍꯥꯎꯋꯦ ꯁꯣꯝꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯔꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯑꯩ ꯈꯤꯆꯤꯁꯦ ꯆꯥꯔꯔꯣꯏꯒꯦ ꯉꯁꯤꯁꯦ ꯕꯣꯅꯦꯝꯅ ꯑꯣꯏꯅ ꯄꯤꯖꯔꯒꯦꯅ ꯑꯗꯨꯅ ꯀꯩꯅꯣ ꯍꯩ ꯁꯤꯅ ꯍꯩꯅꯦꯕ ꯍꯩ ꯀꯨꯔꯨ ꯁꯤ ꯍꯩꯀ꯭ꯔꯨꯅꯤ ꯆꯥ ꯍꯣꯏ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕ ꯃꯍꯩꯔꯣꯏ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯣꯖꯥꯁꯤꯡ all the teachers please Sida mai pa ko biyo tolo ko mata ada mama papa ki seba to ba nomba napo ko ngombe akhoi bi habdo ngasi ko gon numitta gi oiba ngamba oibiyo Bawa maga hani lo dedi bakam kan betul kanau di mawang ya kok thank you very much ꯑꯍꯥꯟꯕ ꯏꯁꯩꯁꯤ ꯐꯤꯂꯝ ꯏꯁꯩꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯁꯛꯅꯕꯀꯣ ꯅꯤꯡꯕ ꯌꯥꯎꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤꯀꯣ Nanggi aigi mai kona yegrade ubawa hayran layam
tao sẽ lo. Thank you. Nào tao nó sẽ lo. Sekarang aku pecah tenang apa yo kok. Berhenti di biro. I feel thuộc lần qua anh ghi đi nốt tu nhìn lần rơi với sao bên anh ghi mình đi đâu Nah, tao sẽ lo. I feel thuộc lần qua anh ghi đi nốt tu nhìn lần rơi với sao bên anh ghi mình đi này xa đi ô này xa đi sung hết sung đi đây ai đi sao không có dễ ở môi số biết thế đấy nàng đi học gì đây năm nào Now next. Jangan tahu harga. Tak tahu siapa. bỏ mùa nắng không đi ngay một gì đã nào đi ngay qua khả năng đi chân đi ngay bao ngày năm đã hai đi gầy bao mùa đã không đi ngay một gì đã nào đi ngay tan ra khó đi mà không khó đi mi không khó đi sẽ là không đi la 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 Ada muk kamu roh itu lau. lâu ya mi na mi si ka tamu lâu ya mi na mi si ka tamu Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Sir Momon, Eikhoi Asamba, Madam, Eikhoi next year. number kara Eikhoi special number kara Mobil, Kubakna, Mobil Thank you, thanks sir. Cho này bữa à khôi boarding ngạc thế này co. À thì mỗi chân là bắt đầu đấy. Chắc cái này, hồi tổ số này. Lo. Sisakpa Luxury, À tôi thầm mà. Sir Peter Salakani, Premjit Salakani, Aigi. Vậy sao lại em mà có em dân chắc tôi đấy. Đó bọn em đi lấy cái gì mà còn bọn em đi hồi này là tin cái đôi này. Snow cũng xa đấy. iPhone số temperature, high temperature rồi thì cái video kan nama sugya ya dre. Ngasih irang lagi ini buka. Aduh dulu kayak kasat pokok patau betul. Aduh tu kita tadi mi yang kan ni buka. Anak matang t-shirt saya mi yang na. Mi yang na. Pulang ni ada kan ada pulang. Oh, ngasih gini saya tu kainer. Adum kainer sih, maning ki background sih ya dre, mai sih ya dre. Apa jana? Salah sih, bye bye. Nanti. Bonem ki amuk ai gitu nih bonem ki entertainment ka wali. Loi re, isai sakta re ko. Ai phone che battery yau ki dogi. Phone charge timbam je ya dre ko. Adu gina battery yau ki dogi. Bonem, ai isai sakpu to faja bro. Fazai, ama sudah deh. As. Na isai ta ai isai sak ai na isai sakpu dan nang kai liru. Nanggi kali kanan huran le. Ai gari le andre. Ma'am sini dah. Akoi ke khoi madam gi machanupi gi birthday ne bokong asi je adoni jamna suno ai mapung pha na dum pangthok re adori ma'am video se swaida dum lo salage mathang video mu thagala ki boko mathang ki video mu amina ma'am wa ju wa re ka manam ngai bro ngasi ja jagoi sa da bu je kyang wai wa bra wa re la nga pu thaw la ala ngasi de si de le ka se gari ju mi na huran khira ha ga ai di ne tu video si loi re sen tau bane adu to ai lan kap na ba chat to re ba ko kui dre ai si ama lei gre si se tu banam tu kengo si se keno na kap pa sune tu nauri na kap pa sang de air gun na kap pa sang de atai di sang e ke na kap pa di sang bane ko air gun na kap pa di suk sang dam sing ha pukri da sangom lei bane ma'am lo salage bye bye